Constitution की ओइना दरकार लेबा Assembly Session Manipur की Governor na Karigi Koudribano Manipur की Governor na Constitution violate तौरे हाइना Congress की General Secretary in Charge Communication Jairam Ramesh na फोंदोखरे वाफम असी Congress की लुचिंगबा असिना Manipur की Chief Minister N Viren na Governor Ajay Kumar Balada mahak ki fam thadokpagi cherol pisinkraba matung numit nini gi matung da phongdokhibani mahak na haiki Constitution की Article 174 Clause 1 da mayek sengna palli madudi Assembly Session ani gi marakta tha taruk hena gap lainaba yade asigumba Constitution की tangai fadana famdaba yadaba Assembly Session Manipur की Governor na Koudriba Karigino mahak na karigidama Constitution की Article violate tawribano haina Congress की luchingba asina hangki mahak na haiki ngasi asi Constitution की matung inna Assembly Session kaunabagi aroiba numitni haukiba nongmaijing numita N Biren na Chief Minister from thadokhraba matung ningthokaba numita kaukiba Assembly Session adu null and void oikre Assembly Session adu da opposition Congress na no confidence motion thagatnaba sim saduna laiki adubu N Biren na namduna from thadokhi N Biren na CM from thadokhiba adu thengmalabani housing Manipur gi miyam na Prime Minister bu Manipur da lakpinaba khawrang na ngairibani Manipur da haukiba chahi lising aniga kunga humdoi gi megi ahumdagi maitai amadi kuki gi irang hek thoklakpadagi CM from thadoknaba Congress na demand tawduna lakhibani haiki